West Asia Middle East asida hojik thokliba lan asigi makha taba pau oina Iran na Israel gi mathakta ballistic missile gi akanba attack adu Toukhre matungda Iran gi Supreme Leader Ali Khamenei na harauba nungaiba phongdokhre mahakna Israel gi mayokta makha taba akanba strike mayam ama attack mayam ama chathanabagi damakta sem saba loire haina warning tawkhi Iran na kaidonungda masigi damakta thintaba amadi hathuba tawroi matang chana matam sana masigi attack asi makha tana Israel gi mayokta tawnaba sem saba loire haina laibak asigi Supreme Leader aduna miyam tinba meeting amada phongdokhi laibak adugi Supreme Leader aduna amuksu Israel da warning tawkhi karigumba Israel gi napal aduna amuk makha tana tawba taragadi lamhen tuhen ba taragadi laibak asina akanma missile gi strike kaya ama amuk hanna tawnaba sem saba loire haina warning tawkhi ningsing mayai numit thra nisigi mamangda Israel na Lebanon da akanba lepa leitaba bombing gi amadi tongan ba attack kaya ama tawrba matungda khuishaunaraba Iran na ballistic missile gi attack kaya ama Israel da tawkhibaga loinana masigi matung tarakpada Israel na amuk hanna hagolakpa wanabagi mawongda Israel na Iran da landana bagi thabak thorang kaya ama paikatpa hore haina phongdokhiba laikhi adubu Israel gi maikaida phaigak phaina lepliba US gi maikaida gidi hojik Israel gi Prime Minister Benjamin na yatliba plan mayam asigi matangda support tawba laikhidre haina phongdoknakhiba laikhi hojik Israel gi Prime Minister Benjamin na Iran gi mathakta akanba laman khumnabagi damakta plan tawriba asigi manung janna Iran gi economy asibu chauna amanga ta thukhanabagi damakta masigi pandamda Iran gi nuclear power plant thau gi factory sing amadi Iran gi yamna maru oiba economy ga mari leinaba mafam kaya ma yauna military base singda landharaga tumna mang tahan ngani haina thaurang kaya ama yauri masi karigumba Prime Minister Benjamin na plan tawriba asi mahipakpa taragadi Iran asi amuk anna hagolakpa haiba si wagani hojik oiriba masigi phibam masi amuk yaunaba honabada sahi kaya ama changani hojik khuishaunaraba Israel na Iran gi mathakta lepa leitana achauba attack tawnaba laman khumnaba masigi damakta Prime Minister Benjamin yauna mahaki cabinet minister singi oiba meeting sing lepa leitana pangthoklaga plan kaya ama chathari mamang thakta Hamas ki chief leader Ismail Haniya hatchibaga chapmanana adugumba akanba operation kaya ama chatharaga Iran gi mathakta laman khumnaba thabak kaya ama paikhatpa loire haina Israel gi secret agency Mossad ki maikaidagi phongdokhibasu laikhi panba yai Israel gi mathakta Iran na tawkiba ballistic missile gi akanba attack aduda khuishaunaraba Prime Minister Benjamin na Iran gi mathakta akanba laman khumlaga chapchana madugi para tambigini haina lauthokhiba laikhi mataw asum tawna handak Israel amadi Iran laibak anisigi marakta sauna ungkhatnaba muknaba helakpa asiga loinana akanba mawongda landanabagi laman khumnabagi sem sariba asi malemgi oina khudong thingai oiba tangkak amada leire hauji maksu Israel gi lanmi sing amadi Hezbollah gi lanmi singi marakta chauna akanba khut phoknari Lebanon gi kha thangba area singda akanba mawongda nongmai pum top kaya ama kapsinaraga akanba mawongda hojik lan thengnari masigi manung channa inau nauna Israel na Lebanon gi mathakta tawkhiba strike amana attack amana Syria amadi Lebanon gi phaunariba ngamkhai gi paring adugi lambi adu kakthatre manghankhre masida inau nauna Israel na Lebanon amadi Syria anigi phaunariba maru oiba lambi asi mamangda Hezbollah na makhoi gi oiba khusugulai kaya ama hariba masigi ngamkhai gi crossing area asida pusilakpagi lambi aduni mataw asum tawna Israel gi inau nauba attack aduna maram oiraga miwai lakh ahum gi mathakta Syrian yauna mafam saba yengnakre lanjenakre panbayai Israel na hatokhraba Hezbollah gi chief Hassan gi matungda mahaki mahut chinnaba Hasem 17 hariba misak asi mathangda Israel na akanba mawongda target tawraga mahakpu hatnabasu honakhi mataw asum tawna Thursday amasung Friday ani gi lonaba ahing aduda Israel na akanba mawongda Lebanon gi konung Beirut ta tawkhiba akanba attack aduna airstrike aduna maram oiraga mamangda Hezbollah gi chief Hassan hatchiba adudagi hena sathi hairi hariba masigi attack asigi manung channa handakta Hezbollah gi chief oina khankraba Hasem 17 bu hatnabagi damakta target tawkhibani adubu hojik phawbagi oina asi ana attack akai yawbagi pawdu leitri
ꯄꯟꯕ ꯌꯥꯏ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯍꯦꯖꯕꯣꯂꯥꯒꯤ ꯆꯤꯞ ꯑꯣꯏꯈ꯭ꯔꯕ ꯍꯥꯁꯤꯝꯕꯨ ꯏꯪ 2017ꯗ USꯅ ꯃꯍꯥꯛꯄꯨ ꯇꯦꯔꯣꯔꯤꯁꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡ ꯊꯛꯇ ꯍꯦꯖꯕꯣꯂꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯦꯖꯕꯣꯂꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛ ꯊꯧꯗꯥꯡ ꯀꯌꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯔꯣꯜ ꯆꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯦꯖꯕꯣꯂꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯆꯤꯞ ꯍꯥꯁꯟꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯍꯦꯖꯕꯣꯂꯥꯒꯤ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯩ꯫ ꯃꯔꯛ ꯑꯁꯤꯗ ꯍꯦꯖꯕꯣꯂꯥꯒꯤ ꯂꯤꯗꯔ ꯅꯁꯔꯍꯜꯂꯥ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯛꯇ ꯅꯁꯔꯍꯜꯂꯥ 100 ꯑꯃꯨꯛ ꯅꯧꯅ ꯄꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯥꯊ꯭ꯔꯗꯤ ꯏꯔꯥꯛꯇ ꯑꯉꯥꯡ 100 ꯄꯣꯛꯄꯗ ꯍꯥꯁꯟ ꯅꯁꯔꯍꯜꯂꯥꯒꯤ ꯃꯃꯤꯡ ꯂꯣꯏꯅ ꯊꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯁꯟꯒꯨꯝꯅ ꯊꯧꯅꯥ ꯂꯩꯕ ꯂꯤꯡꯖꯦꯜ ꯈꯥꯕ ꯃꯤꯁꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯦꯖꯕꯣꯂꯥꯒꯤ ꯂꯤꯗꯔ ꯍꯥꯁꯟ ꯑꯗꯨ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯂꯦꯝꯒꯤ ꯃꯨꯁꯂꯤꯝꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯄ ꯂꯩꯕꯥꯛ kaya amana pamdaba yaningdaba phongdokhibaga loinana Muslimgi laining laison chatpa leibaksing adugi miyoising aduna Hezbollahgi leader adubu ikai khumnaba utpa oina Iraqta nauna pokpa angang chamarom Hassangi maming thuankhibani loinana Muslim laining chatpa leibaksingda leiba miyoising aduna phongdorokpagi matung inna Israelna Hezbollahgi leader Hassan adu hatrabasu mahak kumba luchingba miyoi cha kaya ama Muslim chatpa leibaksingda poglakhin haina phongdokhi